Caste census si yamna maruiba hoigi maruina minority sing adagi OBC other backward class scheduled caste scheduled tribe laijiba mayam sisigi Rahul Gandhi ji na pamba matam punamakta parliament da caste census taunana ba government da demand tawi loinana parliament da natana India ki mafam khudimакta any state ta adai atopa union territory chalaga caste census taunanabagi voice ama Rahul Gandhi na yamna sangna demand tauduna lakpa India government na caste census taurani haibasi Rahul Gandhi ji ki demand si tabadagi amasung atopa Congress ki government level state singda caste census si state ki oina horakpasida aikoi masi government na masi tarakpani hainani khali caste census si masi maruaina aikoi gi minority sing OBC sing scheduled caste scheduled tribe sing da Bharat ki संविधान na piriba provision sing masi census tawdabadagi aikoi gi lairiba aikoi gi minority sing da संविधान na piriba aikoi gi provision sing sida piriba adugi tongan tongan ba adigi minority sing da phangada facility sing se phangdre aduna census si tawba tangai fadre haibasi Rahul Gandhi ji na demand tarokpani ba parliament da kya haigre aduna masigi demand sida kanaba phangdurisi fajana census tawroba matungda masigi akhoi job reservation adagi lairiba economically akhoi backward tawba oiraba akhoi community sing scheduled caste scheduled tribe OBC minority myam sida masigi census tawdabana masigi संविधान na piriba akhoi cap se magi reservation ki policy akhoi cap se masigi makha ta leire aina Rahul Gandhi na lauro lakmani hojikti census si karigumba government na tawrani haina Rahul Gandhi na tanu lakpasi tawba taragati magi akhoi masigi facility myam sing se minority sing da scheduled caste scheduled tribe sing da hen effectively fangani Sima, number one, it is a development of the minorities in all fields. The adagi adisubada akhoi masida phangduri si akhoi power sharing si. Madam the government da masina pigadaba job to OBI adagi tuan ba field da masigi pigadaba mayam sing si power sing si re-empower tawrani adagi then akhoi Maduda suppress the organ mayam facility mayam sinto Madu pirpo matamta it will get development pangani aduga then the toan ba sectors in the departments in the masigi akhoi minorities in the pangataba mayam si pangani constitution the pivanina and on the other side akhoi toan ba civil service ki oibai adagi powerful oiba akhoi adigumba staff sing mayam adagi kayu mayam sing sida makhoida akhoi masigi power sing si phangakani so that masi anauba akhoi paradigm ama haibitari anauba train ama masigi census lor matungda scheduled caste scheduled tribe minority sing sida anauba saglon ama uba ngangani maram aduna masi akhoi minority akhoi mayam sing si namthaduna thamaba census ta fajana magi data sing puthok pidragadi akhoi madugi facility do watna dum lai kitabdo Rahul ji ki yamna kuina talaba demand si masi mapung pharani haibaji asa tawre maramdi mana demand tawsi sarkar na su khange adagi mana serious oiba संविधान piba provision amani haibasi su realize tawre aduna masida anauba India ama adagi then anauba akhoi paradigm si anauba policy train sida masigi minority ki facilities si phangu matamda India as a whole akhoi afangba khara kana phangba du nataba phangdabal myam lei myam sisu pulap akhoi phangminabi tanjado Rahul ji gi asigumba caste census tawdabani haibasi masina achauba awonba makana ba porkani haibasi gi aset pathajaba akhoi Congress party na thami amasung Rahul Gandhi ji bu mahakki asigumba hotnaba amasung magi voice se masi myam gi ni amasung masi thagachaba phongdoksari thank you